Good morning, ma'am. Nungsa jam sayang asi Guwahati da. Ado ay na jing hande se hande ay ki thaba kalor ay na video nam ge ni chahi hum phana ne continue sum chahi lay amom ne satli kari no yengminasi ay gi jam harau re si se ay di hande chahi se satra mane khali ba du satle jing si kari lay na mayam khangbi ge bra du jam phajana lot na satli du si ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯤ ꯌꯥꯝ ꯐꯖꯕ ꯌꯥꯏꯉꯪꯒꯤ ꯂꯩꯁꯦ ꯑꯩꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯁꯥꯠꯂꯔꯣꯏꯗ ꯃꯥꯅꯦ ꯈꯜꯂꯨꯔꯦ ꯃꯥꯗꯤ ꯂꯣꯠꯅ ꯁꯥꯠ ꯂꯩꯔꯝꯃꯤ ꯌꯥꯝ ꯐꯖꯅ ꯂꯣꯠꯅ ꯁꯥꯠ ꯂꯩꯔꯝꯃꯤꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯃꯥꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯎꯍꯟꯅꯤꯡꯗ꯭ꯔ ꯃꯥꯅꯦ ꯑꯩꯅꯗꯤ ꯌꯦꯡꯕꯀꯣ ꯀꯩꯅꯣ ꯆꯍꯤ ꯑꯃ ꯑꯅꯤꯗꯤ ꯁꯨꯝ ꯑꯃꯃꯝꯇ ꯑꯣꯏꯁꯨ ꯁꯥꯠꯂꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯗꯨꯝ ꯁꯥꯠꯂꯤ ꯆꯍꯤ ꯁꯦꯀꯦꯟ ꯏꯌꯔꯗꯨꯒꯗꯤ ꯑꯅꯤꯈꯛ ꯁꯥꯠꯈꯤꯑꯕ ꯁꯤꯅ ꯐꯥꯔꯁ ꯏꯌꯔꯗ ꯑꯃꯈꯛ ꯁꯦꯀꯦꯟ ꯏꯌꯔꯗ ꯑꯅꯤ ꯁꯤꯅ ꯑꯍꯨꯝ ꯁꯨꯕꯅꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯄꯥꯝꯕꯅ ꯍꯔꯥꯎꯔꯦ ꯁꯤ ꯎꯕꯗ ꯁꯤ ꯌꯥꯏꯉꯪꯒꯤ ꯂꯩꯅꯤꯁꯦ ꯌꯥꯏꯉꯪꯒꯤ ꯂꯩ ꯐꯖꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯨꯔꯥꯅ ꯂꯣꯠꯅ ꯃꯅꯨꯡꯗ ꯁꯥꯠꯂꯝꯃꯤꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯒꯦꯅ ꯇꯧꯔꯛꯄꯅꯤ ꯁꯤ ꯑꯩꯒꯤ ꯃꯤꯅꯤ ꯒꯥꯔꯗꯦꯟꯁꯦ ꯒꯥꯔꯗꯦꯟ ꯃꯆꯥꯅꯤ ꯁꯤꯁꯦ ꯌꯥꯏꯉꯪ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯈꯛꯅ ꯃꯆꯦꯠ ꯈꯤꯇꯪꯅ ꯁꯤꯁꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯑꯣꯟꯈꯤꯕꯅꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯂꯝꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯈꯛꯁꯦ ꯌꯥꯏꯉꯪꯁꯦ ꯋꯥꯡꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯉꯦ ꯌꯥꯏꯉꯪ ꯃꯅꯥꯁꯦ ꯀꯌꯥꯝ ꯋꯥꯡꯉꯤ ꯌꯦꯡꯉꯣ ꯌꯥꯝ ꯑꯐꯕꯗꯤ ꯂꯝ ꯅꯠꯇꯦ ꯁꯤ ꯃꯆꯦꯠ ꯈꯤꯇꯪꯗꯤ ꯐꯩꯌꯦꯕ ꯑꯇꯩꯗꯤ ꯌꯥꯗꯦ ꯄꯣꯠ ꯆꯩ ꯊꯥꯕ ꯌꯥꯗꯦ ꯑꯗꯨ ꯁꯤ ꯈꯛꯅꯤ ꯑꯩꯒꯤ ꯁꯤꯅꯤ ꯑꯩꯒꯤ ꯌꯥꯏꯉꯪ ꯑꯩꯅꯅꯦ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯕ ꯁꯤꯅꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯦ ꯌꯥꯏꯉꯪ ꯁꯣꯝꯗ ꯗ꯭ꯔꯦꯟ ꯃꯅꯥ ꯁꯤꯁꯦ ꯁꯤꯅꯤ ꯌꯥꯏꯉꯪ ꯁꯦ ꯐꯖꯗ꯭ꯔ ꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯅ ꯆꯦꯡꯒ꯭ꯔꯨꯞ ꯂꯩꯔꯦ ꯅꯈꯣ ꯑꯩ ꯌꯦꯡꯍꯜꯂꯦ ꯑꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯌꯥꯏꯉꯪ ꯌꯥꯏꯉꯪꯒꯤ ꯃꯅꯥ ꯌꯥꯏꯉꯪ ꯂꯥ ꯁꯤꯅ ꯁꯤꯇꯥꯐꯣꯜ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯇꯥꯐꯣꯜꯅꯤ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯁꯤꯁꯨ ꯆꯥꯎꯈꯠꯂꯦ ꯁꯤ ꯂꯣꯏ ꯑꯩꯉꯣꯟꯗꯩ ꯋꯥꯡꯈ꯭ꯔꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯌꯥꯏꯉꯪ ꯁꯤꯅ ꯌꯦꯟꯗꯦꯝ ꯍꯥꯏꯗꯤ ꯄꯤꯛꯈ꯭ꯔꯕ ꯖꯒꯥꯅꯤ ꯁꯤ ꯎꯁꯦ ꯃꯌꯥꯝꯁꯨ ꯎꯔꯦꯗ ꯈꯪꯉꯤꯅ ꯁꯤ ꯋꯥꯜ ꯂꯩꯔꯦꯗꯅ ꯑꯁꯤꯁꯦ ꯋꯥꯜꯅꯤ ꯁꯤꯒꯩꯒꯤꯅ ꯑꯁꯤ ꯈꯛꯇꯪꯅꯤ ꯖꯒꯥꯁꯦ ꯁꯤꯒ ꯑꯩꯅ ꯌꯥꯏꯉꯪꯁꯤꯁꯨ ꯊꯥꯔꯤꯕ ꯂꯩꯁꯨ ꯁꯥꯠꯂꯤ ꯅꯣꯡꯅꯤꯡꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯒ ꯀꯩꯅꯣ ꯁꯤꯇꯥꯐꯣꯜꯁꯨ ꯁꯤꯒ ꯊꯥꯔꯦ ꯁꯤ ꯁꯤꯇꯥꯐꯣꯜꯅꯤ ꯁꯤꯇꯥꯐꯣꯜꯁꯦ ꯁꯨꯝ ꯌꯦꯡꯉꯨꯁꯨ ꯆꯥꯎꯋꯦ ꯁꯤꯇꯥꯐꯣꯜ ꯁꯤꯅ ꯌꯥꯏꯉꯪ ꯀꯌꯥꯝ ꯋꯥꯡꯉꯤ ꯌꯥꯏꯉꯪꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯌꯥꯏꯉꯪ ꯁꯤꯅ ꯌꯦꯟꯗꯦꯝ ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯟꯗꯦꯝ ꯑꯃꯈꯛꯅꯦ ꯄꯤꯛꯅ ꯑꯩꯅ ꯊꯥꯖꯤꯜꯂꯤꯕꯁꯦ ꯍꯧꯗꯤ ꯍꯧꯔꯦ ꯑꯗꯣ ꯁꯤꯅ ꯆꯨꯝꯅꯒꯤ ꯌꯦꯟꯗꯦꯝꯅꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤ ꯌꯦꯟꯗꯦꯝ ꯄꯔꯦꯡ ꯁꯥꯅ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯁꯤꯁꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯇꯨꯗꯤ ꯐꯖꯗ꯭ꯔꯦ ꯑꯗꯣ ꯁꯤꯅꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯦ ꯌꯥꯏꯉꯪꯒꯤ ꯂꯩꯒꯤꯁꯦ ꯐꯖꯗ꯭ꯔꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯁꯤꯅꯤꯁꯤ ꯁꯤꯁꯨ ꯀꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯉꯨꯅꯤ ꯁꯣꯝ ꯁꯥꯏꯗꯀꯤ ꯌꯦꯟꯗꯦꯝꯁꯤꯗꯤ ꯑꯃꯗꯤ ꯄꯠꯂꯦ ꯍꯥꯏꯗꯤ ꯀꯪꯉꯦ ꯁꯤꯅꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯁꯤꯒ ꯁꯣꯝꯗꯅ ꯑꯗꯨꯝ ꯗ꯭ꯔꯦꯟ ꯖꯒꯥꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯩ ꯄꯣꯠꯇꯤ ꯈꯤꯇꯪꯈꯛ ꯃꯆꯦꯠꯈꯛ ꯖꯒꯥꯁꯤꯒ ꯌꯦꯡꯉꯨꯁꯦ ꯑꯁꯤꯕꯨ ꯄꯨꯂꯞ ꯄꯀꯥ ꯆꯟꯁꯤꯟꯒꯅꯤꯉꯦ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯁꯨꯝ ꯈꯥꯛꯄꯅ ꯐꯠꯇ꯭ꯔꯁꯦ ꯃꯌꯥꯝ ꯑꯩꯅ ꯆꯍꯤꯒꯤ ꯌꯥꯏꯉꯪ ꯖꯨꯝꯒꯤ ꯆꯥꯕ ꯐꯪꯉꯤꯁꯦ ꯂꯝ ꯃꯆꯦꯠꯁꯤꯒ ꯅꯨꯡꯁꯥꯁꯨ ꯁꯥꯔꯦ ꯁꯤꯅꯤ ꯑꯩꯒꯤꯅꯦ ꯃꯌꯥꯝꯗ ꯁꯣꯗꯅ ꯅꯤꯝ ꯃꯅꯥ ꯂꯩꯔꯦ ꯁꯤꯒꯅ ꯁꯤꯇꯥꯐꯣꯜ ꯁꯤꯒꯅ ꯌꯥꯏꯉꯪ ꯑꯩꯒꯤ ꯌꯥꯏꯉꯪꯁꯦ ꯐꯖꯕꯅ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯒꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯐꯖꯗ꯭ꯔꯁꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯃꯌꯥꯝ ꯁꯣꯝꯗꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯋꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯒꯅꯤꯁꯦ ꯁꯤꯅꯅꯦ ꯂꯩꯍꯧꯔꯥ ꯍꯥꯏꯗꯣ ꯂꯩꯍꯧ ꯑꯥꯂꯨ ꯂꯩꯍꯧꯔꯥ ꯍꯥꯏꯗꯣ ꯀꯪꯉꯦ ꯃꯌꯥꯝ ꯃꯆꯦꯠ ꯁꯤꯁꯨ ꯃꯆꯦꯠ ꯈꯤꯇꯪ ꯁꯤꯡ ꯃꯆꯦꯠ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯣꯠꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒꯩ ꯀꯌꯥꯝ ꯌꯥꯝꯃꯦ ꯌꯦꯡꯉꯨꯁꯦ ꯂꯩꯍꯧꯔꯥ ꯁꯤ ꯕꯣꯛꯁꯁꯤꯕꯨ ꯄꯨꯔꯥ ꯊꯜꯂꯦ ꯍꯥꯟꯅ ꯌꯦꯅꯝ ꯇꯧꯔꯝꯕꯅꯤ ꯑꯩꯅ ꯄꯥꯝꯃꯨꯔꯦ
ꯑꯁꯤꯅ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯍꯥꯏꯗꯣ ꯁꯤ ꯇꯨꯜꯁꯤ ꯃꯣꯏ ꯄꯨꯡꯍꯧꯗ ꯍꯧꯖꯜꯂꯤꯅꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗꯤ ꯁꯤꯅꯤ ꯌꯦꯡꯕ ꯐꯖꯔꯤꯁꯦ ꯑꯗꯨ ꯃꯆꯦꯠ ꯖꯒꯥꯁꯦ ꯌꯥꯝ ꯂꯤꯛꯇ꯭ꯔꯁꯨ ꯁꯣꯝꯗ ꯗ꯭ꯔꯦꯟꯁꯦ ꯂꯤꯅꯤ ꯁꯤ ꯋꯥꯜꯅꯤ ꯁꯤꯒ ꯇꯧꯔꯤꯅꯤ ꯑꯩꯒꯤ ꯌꯥꯏꯉꯪꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯏꯉꯪꯒꯤ ꯒꯥꯔꯗꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯆꯦꯠ ꯖꯒꯥ ꯈꯤꯇꯪ ꯁꯤꯒꯅꯤ ꯁꯥꯏꯍꯦ ꯑꯣꯂꯥꯡ ꯁꯤ ꯒꯨꯋꯥꯍꯥꯇꯤ ꯁꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯌꯥꯝ ꯉꯜꯂꯒꯗꯤ ꯊꯕꯛ ꯀꯟꯕꯅꯤꯅ ꯁꯪꯗꯕ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ ꯊꯕꯛ ꯂꯣꯏꯁꯜꯂꯦ ꯑꯩꯒꯤ ꯁꯤꯁꯤ ꯌꯦꯡꯉꯨꯁꯦ ꯁꯤ ꯌꯥꯏꯉꯪꯒꯤ ꯑꯩ ꯀꯩꯅꯣꯁꯦ ꯌꯦꯡꯍꯟꯒꯦ ꯇꯧꯔꯤꯅꯤ ꯁꯣꯝꯗ ꯗ꯭ꯔꯦꯟꯅꯦꯕ ꯁꯣꯝꯗꯩꯁꯦ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯏꯉꯪꯒꯤ ꯒꯥꯔꯗꯦꯟ ꯃꯌꯥꯝ ꯌꯥꯏꯉꯪ ꯃꯆꯦꯠ ꯈꯤꯇꯪꯅ ꯀꯌꯥꯝ ꯐꯖ ꯑꯣꯜꯂꯦ ꯂꯩꯒ ꯁꯥꯠꯂꯤꯁꯦ ꯎꯔꯕ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯏꯉꯪ ꯃꯆꯦꯠ ꯈꯤꯇꯪꯈꯛ ꯍꯥꯏꯗꯤ ꯌꯥꯝ ꯄꯤꯛꯄ ꯁꯤꯡ ꯃꯆꯥꯒ ꯃꯆꯦꯠ ꯈꯛꯅ ꯊꯥꯈꯤꯕꯗ ꯀꯌꯥꯝ ꯐꯖ ꯑꯣꯜꯂꯦ ꯂꯩꯁꯨ ꯁꯥꯠꯂꯤꯁꯦ ꯎꯔꯕ ꯃꯌꯥꯝ गणेश मंदिर जामना मगुन चंद्र मंदिर से गणेश के खानापड़ा बनानी से लंबी सी फ्रूट्स जोले लोकल मीने से मैम लोकल फ्रूट्स लोग सी टी गार्डन गुवाहाटी के टी गार्डन इसे रूरल एरिया चिंगे से फजद्र जो से मैम शेयर तौरपनी टी गार्डन से सूम गाड़ी फम नंबर मीचे क्या इंगे नुआबना शेयर तौरनी मैम नुआरगनी अखोदी अपर असम खंगे गुवाहाटी शेयर तौरपनी मैम फजद्र से मैम फ्रेंड अमखना गिफ्ट पिरपनी मयूम की हिंगोन के क्या नुआरे सिना सुम जुम कुकीज होबगीनी सिना मैम चफू खोय हाय तो सिनी से जेमुचे फजद्रा जो जेंबदा सिना की याहंगी लेदो मेमोरी ओइनबगे आइना फोटो से हपचन बनी मैम मैम दसम शेयर तौरपनी ऐगिसु मेमोरी ओइने लेहौरनी हंदक चही अहुम मपुंग फाखरे असि लेसे सातपा चही अमा अनि अहुमदगी सुम सातलकपनी तो सेना सुम ऐगी जगह से क्या जम पी है जिंगहलीनी सिगी मफम सिगा ओइरिनी जाइहंगी लेसे तो सी जंगहेंगी लेसे जों जों फजद्र मैम दुना ऐना सुम मैम द शेयर तौरनी दुगा लोइना ना ऐ फोटो सुनमिनी